ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯀꯦꯝꯄꯁꯇꯀꯣ ꯁꯤꯗ ꯑꯌꯨꯛ ꯃꯣꯔꯅꯤꯡ ꯃꯇꯝꯁꯤꯗꯀꯣ ꯃꯌꯥꯝ ꯆꯥꯛ ꯆꯥꯕ ꯂꯥꯛꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯦ ꯈꯨꯅꯨ ꯉꯥꯛꯇꯅꯤꯅꯦ ꯑꯣ ꯁꯦꯟꯗ꯭ꯔꯥꯡ ꯌꯥꯎꯕ ꯈꯣꯏꯅꯤꯡ ꯈꯨꯅꯨ ꯃꯌꯥꯝ ꯌꯥꯎꯔꯤꯁꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯅꯨꯡꯁꯤꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯀꯦꯝꯄꯁꯇꯅꯤ ꯁꯤ ꯃꯣꯔꯅꯤꯡꯗꯅꯤꯀꯣ ꯍꯧꯖꯤꯛꯇꯤ oke siang macam mereka jauh cũng ngon tới nè morning từ lá tay thấy đâu coi gì coi chỉ mới chỉ váy nữa chứ có coi gì ghé xếp lên mới nữa chứ